अहानबदा MITvPRIMETIMEEnglishnews पिजरी फाइनेंस मिनिस्टर निर्मला सीतारमण मेघालयदा लुपा करोड़ लिसिंग अमगी प्रोजेक्ट हौदोक्रे BJP na constitution dagi secularism amadi socialism lokthoknaba honari haina Congress ki president Malik Arjun Kharge na maral sikre India da ahanba electric truck scheme hogdokre truck gari amada lupa lakh 8,000,000 hupugi incentive pigadawi Bangladesh ta changjap hamloriba Myanmar dagi chelakpa Rohingya singgi phibam luselakle haina UN agency na phongdokre amadi US ki tarif henkelakpagi matangda India na US ta paukhum pikre MAMI TV na sanduk chaba national amadi international pau mining tabidi basingbo BIDYA LAISHRAM na khurumjari pau sadung pizari Meghalaya dangarang Union Minister Nirmala Sitharaman lupa crore lising amagi tongan project kaya urep uyung tamba amasung sangabagi thorum sing pangthoktuna state asigi oina akhanaba numit ama oire haina phongdokre Shillong the International Center for Performing Arts and Culture the pangthokiba integrated public program manung da wangang laduna finance minister Sitaramana Meghalaya bu khumang thuna chawkhalakliba phibam asi ubada haraubo poi amasung chief minister Conrad Sangmana luchingba makhada masak thokpa meeting da thabak tarokli haina so state asigi capital investment da apunba lupa crore lising manga ga chamri Meghalaya gi damak thadoklagani haina so lokthoki Loinana capital assets singidamak senfam ase ningthina government na sinagani haibagi nungaiba supoi adubo state kharadi makhoigi saruk adu mapung phana sijinaba ngamdre mafam asida Meghalaya gi oina makhoigi mapung phaba kota sijinari haiki Congress President Malik Arjun Kharge na ngarang BJP na luchingba government da maral sibagi wafam ase thamladuna government asena constitution dagi secularism amasung socialism lokthoknaba kanna honare haina phongdokre Bhubaneswar da pangthokiba party ki sangbidan gi bachao samaj sep ki thoramda wangang laduna Kharge na hai leibak asida tribal sing Dalit Singh nupi amasung naha Singh BJP gi sasan makhada ngakpi senbiba ngamdre Center da leiriba BJP government asena secularism amasung socialism ase constitution dagi lokthoknaba honari lairaba amasung tribal Singh ngak senbagi damak Congress na ingkumja lising aniga tarukta forest right act hokdoki adubo Narendra Modi na luchingba government na law asigi mapangal sonthanaba honari haina BJP gi NDA lengak na maral siki Leibak asida sustainable tungkoina chatpayaba amade transport hena sakhot hanabgidamak lengakna ngarang ahanba electric truck incentive scheme hogdokre maduda truck amada lupa lakh 8,000,000 humpugi incentive yawgadawri Prime Minister Narendra Modi ki Green Mobility Vision ki manung channa PME Drive initiative ase lokhalakpani
ngarang New Delhi da Union Minister Kumar Swami na lauthokhibada electric truck ase category ani N2 amadi N3 gi oina sel gi mating yawi haiki electric truck sing ase sizinarpagi achowo pandamde maikhu thokpa hanthanba amasung sathok sasin gi matangda yamna sengba mawongda promote taunabagi wakhalonda ne India gi environmental goal gi khongthang singi manungda e-truck rollout tawkhiba sina achoba saruk ama oire masina greenhouse gas emission hanthangadoribane scheme asiki makhada electric truck sing asiki makhada electric truck sing asina yamdrabada ton ahumga dasmik manga dagi yankhai manga puba ngamba gari singi oiba incentive sing ase piba yawgadoribane Lengak na pike doriba subsidy ki maximum limit ado gari amada lupa lakh 8,800 hairiba senpam ase lawga doriba aduna company dagi taraga adumak phanglagani halunana gari puthokliba sing aduna Prime Minister e-drive portal reinvestment tawgadori Bangladesh ka lonaba Laibak Myanmar dagi Sensinduna Lairiba Masing Yamlaba Rohingya refugees sing adugi Nongmada Sangdraba Yadraba Potlam Kaya Watsilak Pamaramna Makoina Mafam Aduda Laibada Yamna Awaba Fibam Ama Oirakli Haiduna United Nations Refugee Agency ki Maiketagi Fungdorokli Bangladesh ki Khanongpok Thangba Mafam da Lairiba Rohingya Laktara Rum Hingbada Changdraba Yadraba Potlam sing adugi damak Charakna $1 million Chaniga Yankai Mangarom Changani Haina Panduna Pinabab Apil Tarokrabaso Sumnatagi Chada Kuntra Manga Kak Pikibani Hairibam from Ase Malengi Quaidagi Chauba refugee Mufamama Oide Rohingya Singbo Kumzali Sing Aniga Taratareta Myanmar military Natamtina Takhairak Padagi Mufamaduda Jangsilakibani Makoina Takai Makoina Tangai Fadana Changadaba Polam Sing Aduga Fangliba resource sing adugi marakta chawna ahoba leire food health amasung education gi lamda nimit khudingi oina refugees sing adu Bangladesh ta tangjaduna leiribani amaromda Bangladesh na international community daki makhoi gi demand sing adu pinaba sel gi mating lori US की President Donald Trump की administration ना India दा custom की duty मखादा वांखलखरबा मतुंग World Trade Organization दा India ना US की मायोक्ता steel अमसुंग aluminium की tariff की मतंगदा retaliatory duty थमजिनख्रे हैरी World Trade Organization दा India ना थाबा notification अमदा product सिंगी tariff होंगतोक होंगजिन तौबा हाइबसे India की खुतलई United States ना steel अमदी aluminium importa Chada Yankhaida Tarif Henget Krabamatung, Indiana, Madugi Pakum Oina, retaliatory duty Chada Kunmangadagi, Chada Yankhaida Henget Kibani Haiki. Jahi Asigi May Tada Tongan Balebak Singna, Tarif Ki Matanga, Hongdo Hongzin Tauduna, Trade War Sanarakpada, Indiana Madugi Matung Inna, Pakum Bibaki Right Lay Hina, Fundo Kiba Lakre. India Amasung US Ki Marakta Tarif Ki Chang Wang Katnarak Pagalinana, Indiana US Ki Polam Sing Dagi $. Ahomga dasmik nipan rom tarif ki matang da recover tawani haiki State sing the resource and development nilamda thada riba senpam sing hengal hansi haina niti ayoki maiketi ki fongdokre India da hozik lay riba resource and innovation ecosystem ase khongjel asi tapagi matang da khana nainagadoriba niti ayoki maikedige State Science and Technology Council na hiram aseda sel thadaba nemiba ase hengal hanse haiki State Science and Technology Council sing ase ayamba fan yamna watpa loinana lairiba fan khara aduna manage tawba haitaba amasong local gi oiba development kaya lakriba adu mayoknaba ngamdabadagi awaba kaya mayoknari bane laibak asigi oina grassroots science and innovation sector mapangal hena kan hanabagi damak niti ayokna handakta roadmap ama semdona State Science and Technology Council sing hena fagat hanaba khongthang lakhut khre haina hongdokre report aduda chahi tara hena leraklaba
State Science and Technology Council asi fund watpa staff watpa amadi chang naina fund laktabadagi maduna planning matik chadabadagi ningthina thabak tawdana laklei. Report adugi title A Roadmap for Strengthening State Science and Technology Council oiki. Maduda Center lenga ki maiketi Research and Development gi lamda piriba funding asi chadani fumarini aduga state singi maiketi supnagi chada taruka dasmik taret oiri masina takpadi state kaya ama scientific development amasong innovation gi lamda sonthaduna leiri haiba asini hiramasiga mari leinana niti ayoki maiketi mapangal leiba state singna mangjil thaduna India bu global technology powerhouse ama oinabagi pandam thamleba ase tabak oina onthok pado maru oina thodang launaba khanghanke niti ayoki maikaidagi makhatana state lengak singna science and technology ki lamda ahenba investment amasung responsibility yaudrabadi leibak asi chakhotpa yaroi haike Mizoram da kuchu khulai kaya fagat kibagi case kamari lenana National Investigation Agency NIA na miyoi manga gi mathakta charge sheet thangkat khre hari pau gi likhon amagi matungina NIA na khanghalakpagi pau amada kuchu khulai sing ado Bangladesh ke Chattogram da leiba United People Democratic Front UPDF ta pina ba honarambani hari Mizoram gi Mamit district ke Saitahagi fagalakhiba yamlaba khulai sing adugi manungda AK-47 rifle taruk magazine tarahumdoi amasong nongoi maru lising tara hena yauri hairi Korea, US, Japan, South Korea, US amasong Japan gi top diplomat singna North Korea gi nuclear program mapung fana lokthoknaba firep lokhrei Malaysia gi capital Kuala Lumpur da South Korea, United States amasong Japan gi mifam pangthokpada North Korea gi nuclear program mapung fana lokthoknaba amuk hana makhoi gi achet firep lokre hari Association of Southeast Asian Nation gi foreign minister singna mifam sigi nakalda South Korea gi first vice foreign minister Pakun yauna US ki State Development gi Secretary Marco Rubio amasong Japan gi foreign minister Takeshi Iwana minute ni fumi pam pangthokpada makhoi gi hana gi firep amuk hana chesel hankibani haukiba jun thagi angan basarukta South Korea da anoba sarkar laikhraba matung allied ahum segi marakta top diplomat singi mifam pangthok libase ngarangi asina ahan bani South Korea gi oina foreign minister appoint tawbagi thabak chathariba maramna park na oina saruk yakhibani Leibak ahum sina North Korea ki nuclear program mapung fana lokthoknaba makhoi gi achetpa firep phongdokhi amasong yamna naksinaba thabak tawduna masa ngakthokchanaba yanakhi South Korea, United States amasong Japan gi marakta security ki mateng pinabagi changso henganaba yanakhi haina South Korea gi foreign ministry na press thadorokpa warol amada haike Actress amadi TV host amasu oiribi Lisalini Kanaranbo Malaysia da leiba laisang amada India macha pujari amana Asirbat pibagi mingda molest tawbikhre haina leibak wathok oikhre Malaysia gi Sepang da leiba Mariaman laisangda thokiba thodok aduki matangda official singna phongdorokpagi matungina pujari aduna actress Lisalini Kanarangi blouse ta khut thingjinduna nattabali chat khibani thodok aduki matangda Lisalini na police ta complaint tawbadagi pujari adu phanaba thirakpadagi mafam khangdana lotkhre panba yabadi Lisalini lising aniga kunmathoi da Miss Grand Malaysia ge title phangkhe mahak hauzik Malaysia da leire thodok aduki matangda Lisalini na phongdorokpagi matungina pujari aduna lai khuramba loiraba matung punsida hena mai paknaba akhanaba asirbat pigani haiduna ka amada pusillaga nattabali chathakibani hairi
Russia amadi Ukraine anigi leibakta chahi ahum hena soknaduna lagliba lan asiki manung chana mamang tha Junda Russia na landarakpadagi Ukraine gi miyoi chaniga kontrani thoirom siki aduga miyoi lising amaga chahumgani phuni thoina asoka pan nangki haire report asigi matungina chayol asigi manungda Russia na drone chamri amade missile tarani panrom kap sinduna landarakhe attack aduta miyoi anisi hi bagaloinana miyoi kuntaruklom chawna asokapan nangki haire Ukraine da khulai piba thinglamba adu US na ayaba pirakhidabadagi chahi ahum helaba lan ase makha tana akanba mawongda amuk soknarakpa yabagi akiba leire haina so report asina makha tana haire Aroibada muriba paw hana pizari Finance Minister Nirmala Sitaramana Meghalaya da lupa crore listing amagi project hodokre BJP na constitution dagi secularism amade socialism lokthoknaba honari haina Congress ki President Malik Arjun Kharge na maral sikre India da ahanba electric truck scheme hogdokre truck gari amada lupa lakh 8,60,000 gi incentive pikidawri Bangladesh changda famlo riba Myanmar dagi chelakpa Rohingya singe phibam lusilakli haina UN agency na phongdokre amade US ki tarif hengalakpaki matangda India na US ta paukum pikre Hauzik oinadi MAMI TV na sandok chaba national amadi international news paulo sinjare makha taba paw gidamak pinyeng taduna leibiyo